The GK channel bu miyeng tabiriba pumnamakpu Gorbachov na ahamdamakta taramna okchari. Midyeng tabiriba pumnamakna aihapu puning thawgatpiba oina video asibu like tawbiu, channel asibu subscribe tawbiu loinana mayam pumnamakna video asibu loiba phawbutang miyeng tabiu. Ngasigi video asi hojungagi mangoinana adomgi screen da uriba contest asigi matangda hena khangbinamagidmakta I button da piriba link natragana description da piriba mamangi episode number 5 pu miyeng tabiu. Ngasigi video asi matang asida haujarage. Ngasigi ahanba wahang asidi from which country the Olympic Games started? A. Italy, B. America, C. Russia, D. Greece. Karamba laibaktagi Olympic Game asi sanaba haukibage. Ahanbada Italy, anisubada America, ahumsubada Russia, marisubada Greece. Ngasigi anisuba wahang asidi sorrow of China is name given to A. A city, B. A river, C. A lake, D. A mountain. Sorrow of China haibasi karamba posakta thonba mamingno. Ahanbada a city, anisubada a river, ahumsubada a lake, marisubada a mountain. Ngasigi ahumsuba wahang asidi Island of Pearls is A. England, B. Cuba, C. Thailand, D. Bahrain. Island of Pearls hairaga karambabu khangnabage. Ahanbada England, anisubada Cuba, ahumsubada Thailand, marisubada Bahrain. Mathakta pankriba wahang ahum asigi adom-adomgi achumba paukhum adu mathangi numitki mudang wairam pung mari phawgi mamangda comment tawbiro. Hairiba question ahum asigi achumba paukhum pibirakpa comment ta pibirakpa miyoi ama khangatcharaga mathangi video da mahakki ming adu laukthokchagani amasung hairiba question ahum asigi achumba paukhum su mathangi video da haidokchagani. Loinana channel asida hairiba video asi numit khudingi numidangi pung nipan tab matamda thadokcharakani. Mamangi video da hangjakiba wahang ahum. Ahanbada Warsaw is the capital of A. Poland, B. Norway, C. Sweden, D. Turkey. Hairiba wahang asigi achumba paukhumna A. Poland. Anisuba wahang da the capital of Yugoslavia was A. Ankara, B. Belgrade, C. Bern, D. Rome. Hairiba wahang asigi achumba paukhumna B. Belgrade. Ahum suba wahang da the national emblem of Spain is A. Eagle, B. White lily, C. Cornflower, D. Pillars of Hercules. Hairiba wahang asigi achumba paukhumna D. Pillars of Hercules ni. Loinana wahang sing asigi achumba paukhum pibirakpa miyoi adudi Gita Gurumayum Sarvani. Video asibu yengbiba amasung comment tawbibugidamak adombu thagatchari. Midyeng tabiriba pumnamakna video asibu like tawbiramu, share tawbiramu, loinana channel asibu su mapung phaba channel ama oinabagidamakta subscribe tawbiramu, loinana anauba video ama hek lakpaga khangnabagidamakta bell icon da nambiu. Midyeng tabiriba pumnamapu asigi oinadi kainanaba yathang nijari mathangi video da amuk thengnarasi mayam pumnamapu Gorbachov na amuk hanna thagatpa phongdokchari.